ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯍꯤ ꯑꯅꯤꯒ ꯊꯥ ꯃꯉꯥ ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯟꯕ ꯉꯥꯏꯔꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯕ ꯐꯪꯂꯣꯏꯗꯧꯔꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯀꯩꯊꯦꯜ ꯀꯥꯟꯅꯔꯛꯈꯤꯕꯁꯤꯡꯅ ꯈꯣꯡꯂꯩꯄꯥꯛ ꯇꯥꯐꯝ ꯂꯩꯇꯕ ꯃꯑꯣꯡꯗ ꯃꯤ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯇꯤꯟꯈ꯭ꯔꯦ꯫ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯇꯝꯃꯤꯅ ꯆꯤꯡꯃꯤꯁꯤꯡ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯎ ꯑꯃꯗꯤ ꯂꯤꯌꯥꯡꯃꯩ ꯏꯝꯐꯥꯜ ꯀꯩꯊꯦꯜꯅ ꯊꯕꯛꯅ ꯎꯠꯂꯦ ꯍꯥꯏꯅ ꯂꯤꯌꯥꯡꯃꯩ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠ ꯀꯃꯤꯇꯤꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ NSNIMꯒꯤ ꯑꯇꯣꯛ ꯂꯣꯟꯁꯔ ꯆꯤꯔꯉꯥꯂꯦꯜ ꯃꯣꯏꯕꯥ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 22ꯗ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯁꯣꯝꯗꯥꯜ ꯈꯨꯜꯗ ꯂꯩꯕ ꯃꯌꯨꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯨꯡꯅꯕ ꯍꯧꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯇꯝ ꯈꯔ ꯆꯤꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯂꯦꯞꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯂꯣꯏꯁꯤꯟꯈꯤꯕꯒꯨꯝ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯍꯤꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯅꯕ ꯊꯧꯔꯥꯡ ꯇꯧꯅꯔꯕꯁꯨ ꯆꯍꯤ ꯑꯅꯤꯒ ꯊꯥ ꯃꯉꯥ ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯟꯕ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯕ ꯐꯪꯂꯣꯏꯗꯧꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯎꯗꯝ ꯑꯃ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯅꯤ꯫ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯆꯍꯤ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯤꯌꯥꯡꯒꯩ ꯊꯥ ꯂꯣꯏꯅꯅ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯂꯥꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯩꯊꯦꯜꯅꯆꯤꯡꯕꯁꯤꯡꯗ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯄꯣꯠ ꯂꯩꯅꯕꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯎꯃꯤꯟꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯎꯔꯕꯁꯨ ꯆꯍꯤ ꯑꯅꯤꯒ ꯊꯥ ꯃꯉꯥ ꯍꯦꯟꯅ ꯂꯥꯟꯖꯤꯜꯂꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ IDPꯁꯤꯡ ꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯊꯃꯣꯏꯗꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯑꯃꯁꯨꯡ ꯃꯤꯂꯨꯗꯒꯤ ꯄꯦꯔꯥꯡ ꯇꯥꯕ ꯅꯠꯇꯅ ꯀꯨꯝꯍꯩ ꯑꯁꯤꯗ ꯑꯃꯁꯨꯡ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇꯕ ꯑꯗꯨ ISTV ꯅ꯭ꯌꯨꯁꯅ ꯊꯦꯡꯅꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ IDP ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛꯁꯨ ꯆꯍꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯦꯅ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯃꯤꯅꯗꯤ ꯃꯆꯥ ꯃꯁꯨꯒꯤꯗꯃꯛ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯥꯡꯅꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯐꯅꯦꯛ ꯑꯃꯇꯁꯨ ꯐꯤ ꯑꯃꯇꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯄꯤꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ? ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯖꯗꯕꯅꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯒꯦꯟꯗꯟ ꯁꯥꯔꯒ ꯐꯝꯕ ꯇꯨꯃꯤꯟꯅ ꯀꯥꯆꯤꯟꯗ ꯂꯩꯖꯔꯤꯁꯦ ꯑꯁꯤ ꯃꯉꯥꯏꯔꯦ꯫ ꯏꯆꯟꯅꯨꯄꯤꯁꯤꯗ ꯀꯨꯝꯁꯤꯗꯤ ꯁꯨꯃꯥꯏ ꯇꯧꯔꯦ ꯆꯍꯤ 2-3 ꯁꯨꯖꯜꯂꯦ ꯑꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯆꯥꯛꯀꯧꯕꯁꯦ ꯇꯞꯅ ꯇꯧꯔꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯕꯗ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯥꯅꯕꯨꯗꯤ ꯍꯥꯏꯔꯛꯑꯦꯀꯣ꯫ ꯏꯇꯣꯟ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯣꯠꯇꯦ ꯑꯩꯅ ꯑꯗꯨꯝ ꯈꯪꯉꯦ ꯈꯣꯠꯂꯦ ꯀꯔꯤꯝꯕꯨ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯈꯟꯒꯅꯨ ꯑꯅꯗꯤ ꯍꯥꯏꯔꯛꯑꯦꯕ꯫ ꯍꯥꯏꯔꯒ ꯅꯥꯀꯟꯗꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯁꯛ ꯄꯤꯛꯄꯤ ꯀ꯭ꯂꯥꯁ 2-3 ꯀꯥꯕ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯞꯄꯦꯅ ꯍꯥꯏꯔꯛꯑꯦꯕꯀꯣ꯫ ꯑꯁ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯏꯆꯥ ꯑꯄꯤꯛꯄꯁꯤꯡꯁꯤꯅ ꯃꯃꯥ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗꯔꯥ ꯍꯥꯏ ꯑꯗꯨꯕꯨ ꯏꯄꯥꯝꯗ ꯌꯦꯡꯉꯨ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯕꯅꯤꯅ ꯆꯥꯛ ꯀꯧꯕꯤꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯤ ꯄꯨꯝꯅꯃꯛꯅ ꯆꯥꯛꯀꯧꯕꯒꯤ ꯂꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯗꯨꯝ ꯂꯩ꯫ ꯍꯣꯏ ꯌꯥꯝ ꯆꯥꯛꯑꯦ ꯊꯃꯣꯏꯁꯤꯗ ꯏꯆꯥ ꯆꯥꯛꯀꯧꯅꯤꯡꯕꯁꯨ ꯀꯧꯕ ꯐꯪꯗ꯭ꯔꯦ ꯑꯍꯥꯎꯕ ꯑꯃ ꯆꯥꯅꯤꯡꯕꯁꯨ ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯐꯤ ꯐꯖꯕ ꯑꯃ ꯁꯦꯠꯅꯤꯡꯕꯁꯨ ꯑꯩꯈꯣꯏ ꯁꯦꯠꯄ ꯐꯪꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯂꯩ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏꯗꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯈꯔ ꯄꯤꯕꯤꯔꯛꯏꯕ ꯆꯦꯡ ꯍꯋꯥꯏꯁꯦ ꯈꯔ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯕ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀꯧꯕ ꯃꯌꯥ ꯌꯧꯁꯜꯂꯛꯄꯁꯤꯗ ꯊꯃꯣꯏꯁꯦ ꯑꯗꯨꯝ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯕꯖꯥꯔ ꯑꯁꯤꯗ ꯆꯠꯂꯒ ꯂꯩꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤ ꯀ꯭ꯔꯤꯛ ꯏꯟꯅꯔꯒ ꯆꯠꯅꯔꯒ ꯃꯆꯥꯁꯤꯡꯒꯤ ꯃꯁꯨꯁꯤꯡꯒꯤ ꯆꯥꯛꯀꯧꯕꯒꯤ
पुनमक लांगना लौना लेनरिबा ngaktani aduba akhoi gidi la loiriba loidabra lan tauriba taudabra haibsu khoi khangdre ngasi bomuna chupcha lupaga asum lei leitaba yade noi lili kemda dum leiyu haina ngayok chafu da ngayok podumaina ka masa masa ma da namchin namchalaga leibisa ko chu yam waye koi di chako bidraga ju ya lan ji de loi bire bo wena ga de koi yum da ta jan bi bo wena ga de phaga da ubune koi yum liri ke ji da koi ga yam koi na namjilaga thambi ga doi khara nauri ga da di ma koi ju loina wami na rami hojik di moi di yum mai sak ta bani na lan jen da bani na adu ma nungai da moi lai da na ko ta moi na tauri ba mayam da u da koi ju yum da la jara ma ni ko ai da na koi gi wa kan ji da tu yam khalle yam nungai te koi kari ai ga da mo khang de koi moi la yaw da ma le moi IDP sing amasu isil naw sing asina handiki ningol sakobo asi lakpa matamda makhoigi thamoida saruk aning ba phawrabasu hariba komai asi pangthokpada mathau taba polam sing leitabana komai asi saruk aning dabasu yaba ngambagi film adu udri asiguma film asida lenga ke maikaidegi amasula naigi miyoi singi maikaidegi komai asi saruk yanabagi damakta mateng sing panghaningbagi apamba phongdopaga loinana athuba matamda ningol sakobo asi khudol oina makhoigi masage mayumda maile namadanga na hona biduna halan bibagi apamba adu IDP isel inaw amasung isel kayana phongdo narakte adu wa hairi wafam sing asi karma matamda thabuk oino onthoka dege haiba adudi aikhoi mayam punna ngaimina batari ISTV pawgi damakta cameraman ji gagan sharma kaloina pawdum jariba kumarjit wahingbam Imphal West District Amaromda Ningol Chakobagi Kaitel Kanarakiba Singna Konglei Pakta Family Taba Mongda Kwairaman Kaitel da Mi Chikna Saina Bangamdana Tinkre Yanga Ginini Panba Haski Tankulum de Pangtokadori Bachahi Asigi Ningol Chakobaga Mari Lainana Amasung Asi Pangtokli Bat Diwali Kumhaigi Kaitel da Potchai Tikpa Kwairaman Kaitel da Maike Kayadagi Miyoi Kayana Ayuk Nungtil Namidang Kaidana Leptana Kaitel Kanarakle Ngasisu Ayuk Anganbadagi Lakna Kiba Miyamna Namidang Fawa Kwairaman Kaitel Atay Mafam Dagi ka hena mi tikpa oike mi yamna chinba oike tin kiba miyam adugi asoi angam yaudana ba pamdaba thodok thoktana ba Imphal West District ki SP amadi City Police Station gi OC amasung Imphal West Traffic Police ki SP gi miyeng makada section thorang lokhatke Politicians singna Tamina Chingmi Sing Tati Tawina Tawi Haina Sadokli Basi Aran Bani Haibasi Mao Amadi Liangmai Imphal Kaitelna Thabakna Utli Haina Liangmai Imphal Market Committee gi Chief Advisor Khuraijam Athobana Ngasi Takhelamam Laikai Youth Club Sega Roadta Pangtokhiba Ningol Chakoba Special Mega Liangmai Imphal Market ki Thoramda Phongdokre Thoram aduda Liangmai Imphal Market Committee gi Chairman K.I. Chingkai Luangza Liangmai Naga Council ki President R. Machung Dobo Takhelamam Laikai Youth Club ki President Bebam Bobby na chingbasu saruk yake Thoram aduda thobana makha taraduna chingmi singna laikai da pot yon bachali asin arang tauriba laikai singna taramna okliba matawsina politicians singna chingmi singbu tati tawina tawi haina lana sandokli basi aran bani haiba taklabani Masagi pangal putoktuna potok putokliba khudingmag sogatpa oina Imphal da furuk khudingi kaitel hangnaba hotnaba tangai fade Mao Market ama Imphal da hangkraba matung liangmai gi su hangnaba hotnaminasi haike Aran bawa swaida mitei micham yamna michei kunaina khan bawa khanga politics to bakanguna sandok pawga ani sigi khenabase masi tamna khoi handan bachangi aduga taseng na tampak ta leiri ba miyam singsina kaya yamna nungsige kaya yamna luna khanbage akoi masen mateng pangminara kamaina hingadage haibagi honabase kaya yamna honabi bage haibase uji witness to virisine ba aduna masi sumaina sum tawra kanda aran ba politics aran ba wakhanda sandoi posing asisu akoi miyamna nungsinabagi marisi chena sum pura chaladi maithi ba pibang ngamgani Thoranga Mari Lenana R. Machung Dobona Liangmai Singna Tampakta Khundariba Sing Lamlanba Oina Khankide Hauzik Liangmai Imphal Market ki Thoram Asina Hanadagi Hena Nakshinabangam Lagani Liangmai Singna Potokpa Potok Kaya Yonfam Leitabadagi Pat Pumduna Manglam Badusu Manglaroi Ngasi Oina Ningol Chakobaga Mari Lenana Ningol Singda Kudol Tamba Ngambasisu Hena Nungaiba Fawi Matang Chahidadi Ningol Chakobagi Thoram Oina Pangthok Ningi Haike
असुमाइना अखोई पुल्ले हैरगा अखोई इचिनी नाउ अखोई इंडिजिनस मी सिंगे असुमाइन पुल्ले हैरगा मतम मतम के असुमाइन उनबगी वखलदा नुंगाइबा से लौब मीगा योन मी से आइतम येंगदा याम फावे NSN IM गे अटोक लॉन्सर थुंगालेन मुइबागी खोंसत कमरी लेनना मांगजौना मियोय कया थुंगनबा हौनख्रे मखोइबु मियामना तरामना ओख्रे जयंखैरोंगी पयुम थादोक्तुना चटखिबदगे हंजिल्लक्तना लैरिबा NSN IM अटोक लॉन्चर थुंगालेन मुइबा थासकी तांकोनी थोइदा माकी पोक्नफम लमदम सोमदाल खुलदा लैबा मयुमदा लाकदोरिबा असिगी मांगोइनना ngasiदगी मियोय कया अमा थुंगनबा हौख्रे ngasi laknakiba singbu liai village da khunja singna taramna ओखे NSN IM Supreme TS Muiba Thas ki tangkuni thoida Nagaland ge Dimapur dagi helicopter da Ukrul headquarter da thunglaga dawre mafam madu da miyangi oina pangthokpa mifam amada saruk yaraba matung ma ki pongnafam lamdam somdal khulda leiba mayumda kangphagi lambida chatkadabani hairi Jai kayagi matungda mayumda lakadoriba asibu Manipurda lairiba Naga Furuki civil bodies miyamna khaurangna ngaibaga loinana taramna oknabasu mafam kayada sem sanari hari TIS Muibagi Khongset Asibu Tampaki Organization Furup Singnasu Taramna Ognarakle NSN IM gi luchingba thungalen muibhana chahi yangkai henbagi matungda magi pongnafam lamdam somdalda hayeng lakadoriba sida salai kanba loop SKL na thamoi sengna taramna okchabaga loinana ikai khumna botle Manipur gi lairiba yalhomi haurak minaba singi maraktasu nungsi chanaba ing tappa nungayai phaba punna saukat minaba anoba Manipur ama seminaba ngambasu oirasanu Manipur gi senglaba laifam lel kangnada amadi khwairambad ima kaithel da lengbirak micham yamga kaithel ima singa machin manau mama macha oibagi awa nungai gi wari watai sanaduna pukmen pongmen minanabagi khudong sabat leiragadi hiena nungai gani hairi Tangkhul Naga Ichil Inau Singi Maraktagi NSN IM gi General Secretary Thungalen Muibana Maki Pongnafam Lamdam Somdalda Lakpada Democratic People's Front DPF ki Maikei dagi harauta yamna opaga loinana nungai basu phongdokle asigumba khongchara sina iramdam masida Singlaipak Chingtam Anigi Machin Manau oibagi marakta Mera Thagi Thangmai Thanbagi Thaurambu Amuk Hanna Ningsing Handuna Ing Tappa Tangdulaitaba Nungsi Chanana Laiminaba Ohelakpa Orishanu Hairi Yangai gi nini patba ningol chakobana lakpada Manipurda punna khunda minariba furup kang khudingmak chaukatpa tangdulaitaba amadi senmitlon phagatuna aikoi amata oina nungsi chanana punna hingminabagi wakhalol puraktuna chaukatpa Manipur ama oiba ngamlasanu haina DC Bisnupur Puja Ilangbamna ISTV News ka unabada phongdorakle Diwali kumai Manipurda su ngasi harau taramna pangthoknakre numida sida nungayai phaba amadi Lan gilai rembi Laksmi gi famda atum au katuna thongni jabaga loinana yum da mai thanduna saruk yaminabana kumai asigi masak oike mai gi kumai asina achumba amadi afabana phattababu mai thiba pi haiba paujel piri Intervillage Road abasu oiriba lamsangdagi kautru phumlo maya phawbagi yamna maru oiba Sports University gi lambi asisu sem sabagi thabak athubada paikhatlagani haina Segmai AC gi MLA Haikam Dingona phongdorakli Wafamasi ngasi Manipur lenga ki Public Works Department na saba Segmai Kendragi manung chana lairiba Senjam Khuno Bridge sangabaga mari leinana phongdokhibane Ngasigi thong sangabagi thoromaduda PWD Imphal West ke Executive Engineer Laishram Max AERK Shurasamadi Lekaigi Alamal Singh Su Sarukya ke Dingona maka taraduna Senjam Khunogi thong asi yamna maru oiba thong amasu oiri maramdi masigi thong asi fauduna Sports University gi semga sagatpagi thabak thoram kayagi machak mathum puduna chatnariba yamna maru oiba lambi amani Haujiti thong asi loshilabadina Sports University gi semga sagatpada hena khumang saukshin bangam lagani Segmai Kendragi lambi thong amadi atai saukat thorangi matangda kana gumba singna social media da wafam kaya hairakpa thengnare Kendra si oina Segmai dagi khurkhul fawbagi lambi asida thong achoba ama sabagi thabak NEC ki makhada paikhatle masigi mathakta Intervillage Road amasu oiriba lamsang dagi kautru phumlo maya fawbagi yamna maru oiba Sports University ki lambi asisu sem sabagi thabak athubada paikhalagani hariba lambi ase Special Assistance to State for Capital Investment ke senthang makhada Public Works Department na paikhalkadabani haike
Professor Gangumai Kamai Leramlabadi Manipurda Hosik Tokliba Irangasi Toklamdaba Yai Mahagna English Singamga Samapal or Fudama Tuidagi English Singamga Samapal or Fudamapan Naga Cookie class that Santigi process Kaya Toki Amade English Singamaga Samapal Marfudrani Pandagi English Singamga Samapal Marfudamapan Paiti Cookie class Tasu Achoba Totang Lauduna Santigi Lambida Purapangam Kiba Misak Amani Haina Ford Professor Gangumai Kamai Memorial Lecture Githoramda Wangang Roy Kayana Haikibani JNMDA da pangthokiba thoramatuda Manipur gi saknairaba luchingba amade kabui jati gi luchingba officer amadi maitai pangal kaya na pangthokiba thoram adu Professor Gangumai Kamai Foundation na sinkiba thoram adugi topic oina revisiting Professor Gangumai's contribution to the idea of Manipur da former head Department of History Manipur University Vice Chancellor Khongnang Thaba University Imphal Professor Naurem Joy Kumar Singh amade Srimati G Langsailu Chairperson Professor Gangumai Kamai Foundation na Dice member oina sarukya ke Memorial lecture aduda wangangloi oikiba Professor Naurem Joy Kumar Singh na haikibada English singamaga chamapal humpuma thoida MA pass tokibaga makha na history subject ta Guwahati University da first class fangbangam ke Manipur gi oiba history bu mapung phana khangba amade achumbagi damak mayok naba ngamba misak amasu oibata natana tongan ba hiram kaya da achoba thodang laurambada natana English singamaga chamapal marifuda thangwabre assembly constituency da general seat ta vote lepki adubu mai pakhide English singamaga chamapal marfuda humdoida federal party da nungbai assembly constituency da vote leptuna English singamaga chamapal marfuda manga da MLA oiba ngamke idea of Manipur da tongan ba kanglup kaya ga unaduna center amadi state ki issue kaya da discussion kaya su pangthok lamba luchingba amani haike how he was involved and how he was able to bring peace in every crucial stage of the society and administration is known to all the concerned peoples in the state. We all know that the people always open the pages of history and try to recall the contributory role of those historical personalities when they stood in the middle of the crossroad situation in their civilizational upward mobility. Therefore, to recall the contribution of the unique historical personalities like Professor Gangumai Kamai at this defining moment when the question of the existence or non-existence is immersed in the ongoing journey of the history of Manipur. Professor Gangumai Kamai gi machanupa Langjai Gai Kamai na haikibada laikhidraba Gangumai Kamai asi masagi furuk khaktanatana lamdam sida tariba kanglupu nungsi sanana amata oina laiminaba haiba pandam kayada choba thabak tawramba luchingba amadi Manipur state ki sakot thorang kayada puraknaba hotnabada achoba thodang kayasu loramba misak amani haiba wafam thamke Maki maru oibadi Manipur da leiriba mayam mitai chinau khangde kuki naga atei mitai pangal mayam leiriba si amat toina hingminarga Manipur afaba Manipur develop leba Manipur ma puraksai bagi pandam da khanjaba amasung maki manglani abjai thak mayam da khanganjani Khwairaman Kaithil gi akoibada leiriba wholesaler amadi retailer potchai yoliba dukal sing Nagamapal Pareng amadi main road ki naget leiriba businessman natraga trader singna chalairiba mafam sing mamal thetana yoningba mawongda yonduna miyamda namthak tawrabra haiduna MSU MSF desam KSA suk amadi AIMS na punna drive chathakre ngasi ahumlak suba oina Nagamapal Pareng yauna main road ki nagetta ningol chakobaga mari leinana miyamna maru oiba machal ama oina pamna leinariba haira uhai makal yoliba singe mathakta niyom chumna miyamda phangalibra haina changsinbane MSU MSF desam KSA suk amadi AIMS ki apunba thomi singna ngasi jatakiba driver sida potchai yoliba singna CAFNPD na lauthokpa akaknaba nongmada sangraba yadraba potchegi mamal adu thetana yoningba mamalda yonba thengnaraki hairi Mayolub Tarukki coordinator Hizam Roshanna lamdamasida puthokpa pothokta hena amadi maru oina lawminase mapalamgi pothoktana hena lumna lawrabadi yellow sing senmitlonda mipal tangba khak natana mikha ponduna adumak hingani tunglam chatki khallaga Manipurda khundariba furup singi harau kumai thauram sing lakpada lamdamasida sajaba lamdamasida puthokpa pochai oina sejinnase aikhoi mipal tangdana iromdom lepsaba ngamba furupsa oishi haike
थोलिबा इरांग असिदा अवाबा तारबसिंगी दमक सोंथोक्तुना मसीमदी तौरमलगे हाइबा अमतसु यावदबा मियोयसिंगना ngasiदी लेबाकी खनबा सादुना मीगी असोइबा थीदुना मसा खक थागतचरगा इलेक्शन थोकनबा होनरक्लिबसिंग असिना मतौ करमना लेबाकी लुचिंगबा ओइगदौरिबनो हाइना कुंबी एसिगी एमएलए एस प्रेमचंद्रन फोंदोखरे वफमसी कुंबी एसिगी वांगु तेराखोंग ग्राम पंचायत के मनुंग चनबा वार्ड नंबर 6 दगी इमुंग कुंथ्रालोंगी वोटर चामरोमना फोंगना एमएलए गा पुन्ना सन्मिनरगनी हाइदुना एमएलए ना वोटर सिंगबु तरामना ओपगी थौरम अमा वांगु तेराखोंगदा पांगथोखिबा थौरमदा फोंदोखिबने थौरम अदुदा बीजेपी कुंबी मंडल की प्रेसिडेंट सेराम अंगोक्षना सेक्रेटरी डब्ल्यू थोइबा ऑर्गेनाइजेशन सेक्रेटरी एन ओपेंड्रो वांगु तेराखोंग ग्राम पंचायत की हानगे प्रधान पोसंगबम बालेश्वर सु सरुक याखे एमएलएस प्रेमचंद्रना मखा तारदुना मसामकी लेकाई लमदमदा अवाबा तारबा अमा फावबा मतेंग पांगनिंगदबा कादुना चलिबा मियोयसिंग अदुना लेबाकी खनबा सादुना मियाम तिनबा मफम कयादा मीबु हुंदुना nganglibasing asina matau karamna miyamgi luchingba oiba ngamgadori मीबु हुल्लिबा ngangliba mayamsing asina ngasi chahi ani helaba irang asida awaba taraba relief camp ta leiriba miyamgi yaifanaba thorang thoksil amata lebak miyam khangna asimadi tawrage haiduna tawiba yawkhrabara aduna asigumba miyoyising asidagi aikoi section si haike Lainingthau Sanamahi Temple Board na Sinduna Kun Suba Thasu Mifamga Loinana Sanamahi Latpa Yellow Furub Singi Ningol Sing Amadi Relief Camp the Laiba Ningol Sing Chakobuki Thoram Pangtokre Haying Kongbal the Laiba Sanamahi Ufong Yumpamda Pangtokiba Thoramatuda Department of Art and Culture Joint Director Z Dharmadas Sharma Manipur State Kala Academy Deputy Secretary K Rajumani Amadi Lainingthau Sanamahi Temple Board ki Vice President Vidyapati Senjam Yauna Luisang Taragi Sanglak Pasingsu Thoramadu Saruk Yake Sagle Lama Punna Zaminabaga Loinana Ningol Oibi Sing da Mabung Mokpa Singna Chamba Kudol Potam Ke Thorongi Sarukamu Oina Handak Pangtokiba Mera Hau Chongbagi Thoramda Achoba Thodang Lokiba Sing the Su Certificate Piduna Ikai Kumna Pasut Ke Thoramaduga Mari Lainana Lainingthau Sanamai Temple Board ki Member Secretary Mashnam Sivadat Luwagna Yangai gi Nini Panbat Ningol Chakoba Nimitna Lakpada Lamdamasida Kundaminariba Yellow Furuki Ichal Iche Yauna Tongan Tonganba Relief Camp Sing da Changjafam Lauduna Lairiba Ningol Singbu Chak Sara Ama Chaminaduna Masin Mokpa Nungshinabagi Thoram Adu Pangtokpani Ningol Chakobagi Numitna Lakpada Ningol Oibi Singa Mabung Mokpa Singa Nungsi Mari Thamnabatin Natana Ningol Oibi Singna Mabung Mokpa Sing da Yaifa Mangol Pibiri Adu Malyang Fam Kayada Lairiba Ningol Singdagi Picture of a Sulam the Masida Lady Bat Ningol Singbu, Mabung Mokpa Singna, Awang Batak the Tamli Haibat Ningol Jakobas in a Takli, Luinanga Sig Nungaiba Numida Sida, Nungaiba Thorum Ama, Dauge Kalakomatamda, Hausi Relief Camp Sing that Changja from Lodun Lady Ba, Isalicia Singbu, Ning Sing Lakpa, Asimak Tamoy the Nungaita Amadi, Adumak Fauri Haike. Akogi luxury ba, Akogi Ima even she son Mayam Shina, my Magingam Java, Hairang Lerang Purapa. Aku ini ngam jaba, orang yang asam berkudur pun nama tam jaba. Aku lugle nama samin naba, simburoi tamburoi yang madi relief camp dalai diba. Aku ini ningol me ama maka punna sat samin naba giam sambut horam. Thobal District ki manung chana laiba Hairok Part 2 Melai Tampakta koi balak pat naha ama ising data sin kibadagi laikhidraba naha aduki maming sapam dalin saikun apokpa S Kumar papal maning laikai dagini hairi thodo adu ngasinung til Pung amaga minit tara mangarom tabada thokibani hairi ngasi ayuk pung tara tabadagi hauna Melai Tampaki mamang da laipa Chandal District ki manung chana laiba Thamlai Khulda Mamanaba taraga loinana sak sanaraba matung Melai Tampakta nungtil pung amada Melai Tampaki pukri mapanda photo kapnaringai mafam khangdana isingda takibani hairi minit tara mangagi matungda mahak isingda mahak lerambadagi isingda Taramba yai haina thinabada pung amagi matungda ising manungdagi phangbani hairi khudakta manak nakpa hospital amada pukatpada laikidre haiba khangba ngamke hairi laikidraba dalinga lakminaba mamanaba singna phonglokpagi matung ina ngasigi sak sanariba mafam amadi Melai Tampaki mafamda makhoi lakminariba mamanaba amata khangba yaude laikidraba dalinna luchinglaga purakpa ngaktani haike tungda yungi mi laktuna mayumda pukre hairi Kumon Kudingi Yangai Nini Panba Nimita Pangtokpat Ningol Chakobana Lakpada Kanglei Miyam Maru Oina Ningol Oibipumna Makimfamda Ethno Heritage Council Herikona Yaifa Pauzil Piri Nimida Sina Lakpada Lamdam Asi Ing Tappa Nungsi Sanaba
मानब खुनाई अपुनबगे सक्तम सागतपग लोइनना इंग्लिश ngani kulumdoi मे 3 dagi hauduna chin kuki narco terrorist singna mayum makai tumna mai thadok pikraba hauzik lajenna duna relief camp to leiriba singbu masa masagi yumda thuna hanjinduna amuk hanna khunda leita duna ingna chikna leiba ngamba oirishanu hairi थाजगी तराउमदोइदा मिनुंगसी लेतना हाथोक पिरंबी ये स्कूल चिंगा कमनरक्तगी रिटायर्ड सीनियर फिजियोथेरापिस्ट रिम्स डॉक्टर असेम ओंबी रितागी मिहात यानिंगदब फोंगदोक्तुना सिंजमई चिंगा मखा मशनाम लेकाइदा सना खोंगनांग मैरा पाइबी अमदि रितागी इमुंग मनुंगी मियोय सिंगना वाकनिफम अमा थाजगी तरामपलदा फमख्रे वाकनिफम अदुदा सरुग याकिबा सिंगना मिनुंगसी यावदना मियाथिना हाथोक पिरमलबी रितागी मिसी असिगी लंगला लंजिल अथुबदा पुतोक्तुना अचुम्बा वायल फंगलु मसामकी मयुम मनुंगदा हालंबा हाइबसी मियांगी पुंसी अमदि ललथुम ngak seliba singi mayuktani nupi angang amadi ahal oiraba singidi sargani khanjaramba lamdamasi toina thokliba tamthiraba mihat mipungi thodok sing asina ngasidi hingbada kinaraba lamdam ama oirakli hairi Justice is in earliest possible manner, just like accepting the heinous crime as a known as a murder. So, my earnest request that justice be delivered as early as possible and the culprit be arrested so that we also feel safe in our own homes and in our own motherland. This is what I want to say. How's pawgi mar thada aten marem talongchari मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक त फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नतन नकमही चेलबा अमदि खंगनाउ मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदोने हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंगमक सिबु ngakthokke hairabadi जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल ब्रेक की मतुंग न मैम तराम नोकचरी मखा ताबा पाउदा हैरोग असेंबली कॉन्स्टिट्यूएंसी की मनुंग चनबा सालुंगफम कांग थोकचाउ सापम लेरक अमसुंग सालुंगफम कांग यामबेम अवांग लेकाइदा एमएलए लोकल एरिया डेवलपमेंट फंड 2024-25 के मखादा नौना साबा कम्युनिटी हॉल अनि ngasi असेंबली कॉन्स्टिट्यूएंसी की एमएलए डॉक्टर थोकचम राधेश्यामना हौनबी मतुंग इना संगारगा मियाम द खुशिनख्रे सालुंगफम कांग यामबेम अवांग लेकाइगी संगारा बा मिपुन संग अदुदा पांगथोकपा मपुंग ओइबा थौरमदा एमएलए डॉक्टर थोकचम राधेश्यामना चीफ गेस्ट ओइना सरुक याखे थरमदुगा मरी लेना मियामदा वफम कया थमलदुना एमएलए राधेश्यामना अखोई मसेलगी मरक्ता ngakpiba ngambagi thawna leiraba matamda nungsinaba mapung phagadabane nungsinaba watnabana leikaigi sakhat thorangda thinthanabagi maram ama oheloidabane haike एमएलए राधेश्यामना मखा तारादुना ngasi senglaba diwali kumhaigi numit asida sangariba hall ani asina ngasi khunai asida nungsinaba haibadu mafam khuding purakpa oirashanu aikoi masel nungsinaba wanarakpa amana amabu thajaba wanarakpa loinana amana ngangba amana thajanarakta kaya asina sakhat thorangi thabak sing paikatpada thinta hale nungsinadaba haibasina negative oiba wakhalol khalanbagi maram chawna ohelai masina amambabu ngalalbagum aphaba wakhal khanba nungsiba haiba ngakpiba haibana athoiba lining ohense achumba aphaba wafam ama laklasu nungsinadaba haibasina achumbabu aranba tahanba asina nungsinaba haibasi purakpa ngamhande ngasi miyamda khushinari ba mipunsang ani asidagi aphaba wakhalol puthokham nungsinabagi horakpham ohelasi haiba wafam su MLA Radhesamna thamke ngasi gi sangabagi thoram aduda salungphamgi al oiraba miyoi kaya BJP Hairok Pandal ki President Thokchom Chorjit loidana atei maru oiba miyoi kya su saruk yakhe nungsinabase wasa ka masala ka nungsinada be bodi ngasidi akoi imu lekai kumang sa wan adul ai sira community hall sai mayam purni na mayam ni le okarna nana wa share ordinance saruk yam dena sa community hall ne adu wa ko thula ka koi salungmasi mang ha salaga salungda devi prasad ki wakhal de mai tawa thamoi de na se ai kunna ona mineraga koi aba salungma oinase
Manipur Pradesh Youth Congress Committee के President Wahengbam Anandna English Singani Kulumdoi Megi Tang Humdagi Haukiba Irang Adu Kumbi Sigi MLA na Tokan Bani Haina Kumbi the Pangtokiba Congress ki mifam amada haiki wafam adu kudam sangdam galwinana miyam da nuit mangani gi manung da putho u natraga miyam da lale haijau natrapadi miyam gi apamagi matung ina BJP kumbi mandal amadi 29/18 gi miyam na ain gi oiba thabak thoram sing lokatnaba sem sare haina BJP kumbi mandal gi president S Angok Shanana ngasi kumbi siki tongan mafam ani 29/16 amasung 29/18 polling booth ki miyam galwinana phawng ki ba mifam da hai kre Kumbida Lairiba Netaji Subhasandra Bose Awashya Vidyalaya ki Oza Singh Mairoi Singh ki mama mapa guardian Singh oiba parents meet ama school asigi auditorium hall da pangthokre school adugi headmaster in charge Loitongwam Surjitna Thoramapu oiduna pangthokiba mifam aduna hane school asida leiramba Oza Singh amadi Mairoi Singh ki mama mapa singa wakal tanadabadagi ahoba ama leiramba adu ngasidagi Oza Singh parents school adugi authority ga punna phaminaduna yanaba purakre hari Ifamadu da sarugya ki ba guardian singna school asigi hanagi oja sing amadi anobo oja singa parents singi marakta wakal tanadaba ama leiramba aduna parents amadi oja gi marakta communication gap ama leiramba adu ngasidagi yanare mairoi singdasu yamna mapung phana study tawire masigi damak parents singi maikei dagi nungaiba phongdokki SP Kaksing Priyadarshini Laishramgi Miyek Makhada District Police Kaksing na Sinduna Police Commemoration Day gi Thoram District Police Headquarter Kaksing da ngasi pangthokre Thoram aduda SP Kaksing Priyadarshini Laishram Additional SP Ops Kaksing Amarjit Lamabam DSO Sugnu Suresh Anthony DSP CDO Laishram Bedajit CDO Shikaksing Sorai Sem Berla Yauna District asigi makok thongba police officer sing imaleba ki damak thawai katkraba singi imung manungi miyoi singsu sarugya ki baga loinana imaleba ki damak thawai katkraba athoba singi famda haile katuna ikai khumnabut ke thawramaduga mari leinana lekidraba singi imung manungda district police kaksingi maikai dagi achama kudol su tamke Group Center Langjing Imphal Manipur na Sinduna Police Commemoration Day gi Thoram Group Center Langjing na pangthokre Thoram aduda Group Center Langjing gi makok thongba officer sing personnel sing amasung CRPF ta thabak tawduna lebaki damak thawai thakraba CRPF officer amasung personnel sing gi famda ikai khumnabut ke Thoram adugi manung channa CRPF ta thabak tawramba lebaki damak site oikraba officer amasung personnel sing gi imung manungda achama khudol tamduna ikai khumnabasut ke Manipur thoki ba irang sinamaram oiraga lajena duna lairubadagi yumda hanjilaktuna lairaba torbung gram panchayat ki manung chanba phogakchau ikai awang lekai gi miyamgi oiba khana nainaba mifam ama kumbies ki MLAS Premchandra yauna pangthokre phogakchau ikai awang lekai community hall da pangthokiba thoram maduda torbung gram panchayat ki hanagi pradhan CI Sanahan bi susarukya ke khana nainaba mifam aduga mari leinana Haukiba English ngani kulumdogi me ohumdagi thokiba irang aduna phogakchau ikai awang lekai community hall gi jinga kuki militant singna kapsilakpa nongmai amadi bohomna panduna horaba sing sindoknaba MLA na jinga mana humudra marisu lekai adugi club organization amadi miyamda kushina ke thoromaduga mari leinana lekai adudagi ahal amana thokiba irang adugi matangda phongdokladuna asigumba khudong chadraba matamasida MLA na laktuna khana nainaba amadi sakot thaurangi oiba policy program kaya ama paikhatnaba haibiramba amadi thaudokaduna maram oiraga community hall asigi jinga sing nongmai maru amadi bomna panduna horiba sing asigi sindoknaba jinga pirakpada thagatpa phongdokki Nigeria lekai si pikpanina aikoi si linjen chachap manana khamoi sengna miyam nei chapa lambi da aikoi pukchen sengna ikun khudiba sasi adu da aikoi gi adi piabasu pina mi baga da tarada leregasu
ꯅꯤꯡꯖꯦꯟ ꯃꯥꯟꯅꯅ ꯊꯕꯛꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯗꯨ ꯀꯝꯄꯜꯁꯔꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗ ꯑꯩ ꯊꯃꯣꯏꯗ ꯈꯟꯖꯕ ꯑꯃ ꯂꯩ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯤꯌꯟ ꯂꯣꯡꯃꯥꯏ ꯖꯣꯟꯒꯤ ꯏꯪ ꯂꯤꯁꯤꯡ 2015ꯗꯒꯤ 19 ꯐꯥꯎꯕ ꯊꯧ ꯄꯨꯅꯕ ꯑꯣꯐꯤꯁ ꯕꯦꯌꯔ ꯈꯟꯕꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯔꯚꯦꯖꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯂꯣꯡꯃꯥꯏ ꯄꯥꯔꯠ 1 ꯅꯣꯅꯦꯗꯒꯤ ꯒꯥꯡꯆꯩ ꯒꯥꯡꯃꯩꯕꯨ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯤꯌꯟ ꯂꯣꯡꯃꯥꯏ ꯖꯣꯟꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯅꯕ ꯈꯟꯈꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯊꯧ ꯄꯨꯒꯗꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ 3 ꯑꯃꯁꯨ ꯃꯤꯐꯝ ꯑꯗꯨꯅ ꯈꯟꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯁ꯭ꯄꯣꯔꯠ ꯖꯔꯅꯦꯂꯤꯁ ꯕꯦꯟ ꯊꯧꯖꯝꯗꯒꯤ ꯂꯧꯕꯤꯔꯁꯤ All India Football Federation gi meng makhada tha sigi tang 23 gi mathang tha November tang 3 phauba state 13 na group mari thongna khaidukuna Punjab ki Amritsar da pangthokadoriba Sub Junior Boys National Football Championship ta sharuk yarunaba Manipur team gi sanaroi amadi official singna sijinagadaba uniform sing yenthopagi thoram ngasi lamrong thongkhong da leiba artificial tap ground da pangthokre thoram masida All Manipur Football Association gi General Secretary L Joti Moiroi Assistant General Secretary L Naba Muhammad Jane Khan amadi atai maruiba miyoi singna thorma pusing oiki pangthokadoriba championship asida Manipur Group A da Mizoram Odisha amadi Bihar ga Taminari Manipur gi ahanba match tha sigi tang 23 ki ayuk pung 9 makhai tabada Bihar ga sanagane ani suba match tha sigi tang 18 gi nungthil pung 3 tabada Odisha ga sanagane ahum suba aroiba league match tha sigi tang 38 gi ayuk pung 9 makhai tabada Mizoram ga sanagane Thangjam Boyainat Manipur team gi manager Ilangam Robertson na head coach Basas Pratimem Sobikas na physio amadi Namarapam Surchandra na assistant coach soina Sharuk Yagane Manipur team tha sigi tang kulumdoida Punjab ki damang Imphal thadoklagane Kuntranipan Suba N Hazari amadi Dr. N Tombi State Polo Tournament ki ngachi sanakhiba match singda Imphal Riding Club team bi Lampen Luang Popo Polo Club Luang Sangbam amadi Ibodho Moirang Thangjing Polo Club Moirang Mai Pakre Manipur Horse Riding and Polo Association gi meng makhada tha sigi tang 18dagi Imphal gi Mapal Kangjibung Polo Ground da team 35 saruk yaduna no out basis sathariba 35 suba N Hazari amadi Dr. N Tombi State Polo Tournament ki ngachi sanakhiba ahanba match da Imphal Riding Club team bi Lamphel na Kanglipak Polo Star Club Laipam Khunobu Panjan Nipal amada maiti bapi khibane ani suba match ki sanakibada Luang Popo Polo Club Luang Sangbam na Khori Phaba Polo Club team A Nambolbu Panjal Tarhomdui Sinoda amadi ahum suba match ki sanakibada Ibodho Moirang Thangjing Polo Club Moirang na KNMM Riding School team B Singamaibu Panjal Mapal amada maiti bapi khi Zeliangrong Football Association gi meng makhada tha sigi tang 13 dagi team kuntra tarungna group 12 thongna khaidukuna Kumalampak Sports Complex ki main stadium da sanaba hokiba 13 suba Jadonang Memorial Football Tournament ki ngasi sai takil gi grass ground da sanakiba ahanba match da CISYC Swangphun amadi CYC Singnicol goal ahum sanaduna draw sakre ani suba match ki sanakibada GFC Gaisemlong na SSYC Sairembu goal ahum amada ahum suba match ki sanakibada LYC Longmai amadi RYC Lengjung goal amamam sanaduna draw sakre mari suba match ki sanakibada NYC Namdilong na AYC Aryangbu goal tarmathoi sinoda yamna laksana maitiba pikre tha sigi tang kulumdoi kuntaret phauba Gawagi Manoharam Padikar Indoor Stadium Madgaon da pangthokadoriba 35 suba Senior National Sepak Takraw Championship ta saruk yarugadaba Manipur gi nupa sanaroi 15 nupi sanaroi 15 official mari punna mioi 13 na saba team ama Imphal gi Bir Tikinderjit International Airport gi Gawagi damang Imphal thadokre Thagachari makha taba sanabagi paung pizare Anisuba A3 Classic State Level Open Bodybuilding Amadi Men's and Women's Bodybuilding Championship All Manipur Bodybuilders Association Ambana Sinduna Khurai Lamlong da Leiba Sangit Kala Sangam da Pangthokre Peaceful Coexistence Haiba Team da Pangthokiba Championship adu da category tare thokna athoi ehenta na ke Pangthokiba Championship adu da gym kuntaruki sanaroi
Nifumapanna Men's Sport Physics, Women's Modern Physics, Women's Bodybuilding, Master Amadi Junior Amasung Senior Bodybuilding category singda atho ehentana ke. Championship adugi Men's Sports Physics da Marshall Factory ge Leima Pokpam Avisek, Junior category da August Gym gi Chongtham Vidyananda, Women's Model Physics da Thokchom Sangita, Master da MPS gi W Kiran, Senior category da August Gym gi Kaithel Lakpam Malem Nganbana champion oikre. Haujaribada marubapa amukana pizari. Sayaniga thamanga hena relief camp ta leiduna mayumda hanba ngairibi ningol oibi kayadi award apa laita laira kayana ningol chakoba yawba phangroi dori. Ningol chakoba gi kaithel kanara khiba singna khonglei pak ta pham leitaba mawongda mi chikna saina bangamdana khwairaman kaithel da tin kre. Politicians sing na tamina singmi sing tati tawai na tawi haina sandokli basi aran bani haibasi mau amadi liangmai imphal kaithel na thabak na utle haina liangmai imphal market committee ke chief advisor khuraija mathobu na haikre amadi Asian IM ge atok launcher thengalal muiba thas ki tangkuni thoi dama ki pongna pham lamdam somdal khulda leiba mayumda lakadori ba asigi mangoina na ngasi dagi mioi kaya ama thungna ba hokre Nasi goina di ISTV na pizza pau matang solution jare miyang tabiri ba singba muka hanna kurum jare.